ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤꯗ ꯋꯥꯔꯜꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯏꯝꯄꯣꯔꯇꯦꯟ ꯄꯥꯎ ꯈꯔ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯃꯇꯝꯗꯒꯤ ꯆꯥꯔꯅꯣꯕꯤꯜ ꯀꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃ ꯂꯩ, ꯃꯗꯨ ꯍꯥꯟꯅꯁꯨ ꯗꯦꯚꯥꯁꯇꯦꯁꯟ ꯑꯣꯏꯈꯤ꯫ ꯃꯁꯤꯗ ꯉꯔꯥꯡ ꯗ꯭ꯔꯣꯟ ꯑꯃ ꯆꯪꯗꯨꯅ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯅ ꯍꯥꯏ ꯔꯁꯤꯌꯥꯅ ꯇꯧꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯇ ꯇꯥꯔꯒꯦꯠ ꯇꯧꯗꯦ, ꯌꯨꯀ꯭ꯔꯦꯟꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯀꯟꯅ ꯅꯩꯅꯔꯤ꯫ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯀꯟꯕ ꯀ꯭ꯂꯦꯝꯅꯤ, ꯔꯁꯤꯌꯥꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯅꯣ? ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯠꯇꯦ꯫ ꯐ꯭राꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯉꯔꯥꯡ ꯐꯤꯅꯥꯟꯁꯤꯌꯦꯜ ꯇꯥꯏꯝꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯄꯤꯕꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯦꯀꯦꯟ ꯇꯥꯏꯝ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯛꯄ ꯑꯃꯗꯤ ꯃꯥꯅ ꯂꯧꯈꯠꯂꯛꯂꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯁꯣꯛ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯥꯔꯖ ꯃꯁꯥꯅ ꯂꯧꯕ ꯇꯥꯔꯒꯅꯤ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯐ꯭ꯌꯨꯆꯔꯁꯨ ꯌꯨꯀ꯭ꯔꯦꯟꯅ ꯌꯥꯠꯆꯕ ꯇꯥꯔꯛꯂꯒꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯅ ꯀ꯭ꯂꯤꯌꯔ ꯏꯪꯒꯤꯠ ꯄꯤꯔꯤ, ꯌꯨꯑꯦꯁ, ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ (ICCꯒꯤ) ꯇꯣꯞ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯀꯔꯤꯝ ꯈꯥꯟꯗ ꯁꯦꯡꯁꯟ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯝ ꯈꯥꯟꯗ ꯁꯦꯡꯁꯟ ꯄꯤꯈꯤꯕꯁꯦ ꯏꯁ꯭ꯔꯥꯏꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯌꯣꯑꯥꯚ ꯒꯥꯂꯦꯟꯠꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯦꯔꯦꯁꯠ ꯋꯥꯔꯦꯟꯠ ꯏꯁꯨ ꯇꯧꯈꯤꯕꯒꯤꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁꯦꯡꯁꯟ ꯑꯣꯔꯗꯔ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯝ ꯈꯥꯟꯒꯤ ꯑꯣꯏꯅ ꯋꯥ ꯂꯥꯏꯗꯦ꯫ ꯅꯦꯇꯟꯌꯥꯍꯨ ꯑꯃꯗꯤ ꯌꯣꯑꯥꯚ ꯒꯥꯂꯦꯟꯠꯇ ꯑꯦꯔꯦꯁꯠ ꯋꯥꯔꯦꯟꯠ ꯇꯧꯕꯁꯦ ꯕꯦꯁꯂꯦꯁꯅꯤ ꯍꯥꯏꯅ ꯏꯔꯤ ꯍꯥꯏꯔꯤ ꯑꯣꯔꯗꯔ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯑꯦꯁꯇ ꯂꯩꯕ ꯀꯔꯤꯝ ꯈꯥꯟꯒꯤ ꯌꯨꯑꯦꯁꯇ ꯂꯩꯕ ꯑꯦꯁꯦꯠ ꯐ꯭ꯔꯤꯖ ꯇꯧꯕ, ꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯌꯨꯑꯦꯁꯇ ꯆꯪꯕ ꯕꯦꯟꯅꯤ꯫ ꯃꯍꯥꯛ ꯁ꯭ꯀꯣꯠꯂꯦꯟꯗꯒꯤꯅꯤ꯫ ꯌꯨꯑꯦꯁꯇꯗꯤ ꯑꯦꯔꯦꯁꯠꯀꯤ ꯆꯥꯟꯁ ꯂꯩ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ USS ꯍꯦꯔꯤ ꯑꯦꯁ ꯇ꯭ꯔꯨꯃꯦꯟ ꯀꯧꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯂꯩꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯁꯤꯒ ꯃꯥꯔꯆꯦꯟꯠ ꯚꯦꯁꯦꯜ ꯕꯦꯁꯤꯛꯇꯁ M ꯀꯧꯕ ꯑꯃꯒ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯑꯣꯁꯤꯟꯗ ꯊꯣꯝꯒꯥꯏꯅꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯊꯦꯡꯅꯔꯝꯗꯥꯏ ꯃꯇꯝꯗ ꯑꯦꯂꯔꯠ ꯑꯣꯏꯅꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯍꯧꯗꯦ ꯍꯥꯏꯔꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯄꯜꯁꯟ ꯑꯗꯨ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯁꯤ ꯁꯣꯛꯂꯝꯂꯕꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯣꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯌꯨꯑꯦꯁꯀꯤ ꯍꯥꯏ ꯂꯦꯚꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒ ꯔꯁꯤꯌꯥꯒꯤ ꯀꯥꯎꯟꯇꯔ ꯄꯥꯔꯠꯁꯤꯡꯒ ꯃ꯭ꯌꯨꯅꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯐꯔꯦꯟꯁꯇ ꯐꯝꯂꯒ ꯌꯨꯀ꯭ꯔꯦꯟ ꯀꯟꯐ꯭ꯂꯤꯛꯀꯤ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯋꯥ ꯇꯥꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯌꯥꯡꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯨꯇꯤꯟ ꯑꯃꯗꯤ ꯃꯥꯒ 90 ꯃꯤꯅꯤꯠꯁ ꯐꯣꯟ ꯇꯣꯛ ꯇꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ 2022ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯋꯥꯔ ꯑꯁꯤ ꯑꯦꯟꯗ ꯇꯥꯏꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯁꯤ ꯃꯍꯩꯁꯨ ꯌꯥꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯊꯥꯈꯤ, ꯐꯣꯟ ꯇꯣꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯗꯥꯏꯔꯦꯛ ꯐꯝꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯔꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯃꯈꯥ ꯇꯥꯈꯤ, ꯔꯁꯤꯌꯥ G8ꯇ ꯍꯧꯖꯤꯛ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯣꯟꯁꯤꯜꯂꯕ ꯌꯥꯏ꯫ ꯔꯁꯤꯌꯥ 2014ꯗ G8ꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ, ꯔꯁꯤꯌꯥ ꯑꯃꯨꯛꯀ ꯖꯣꯏꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯤ ꯄꯥꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯤꯄꯣꯔꯠꯁꯤꯡꯅ ꯃꯁꯤꯃꯁꯨ ꯍꯥꯏ ꯃꯗꯨꯗꯤ ꯔꯁꯤꯌꯥ ꯋꯥꯔ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯕꯛ ꯀꯌꯥꯗ, ꯃꯐꯝ ꯀꯌꯥꯗ, ꯃꯥꯏꯀꯩ ꯀꯌꯥꯗ ꯆꯥꯎꯁꯤꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯋꯤꯄꯅꯔꯤ ꯑꯃꯁꯤꯗ ꯈꯔ ꯁꯣꯔꯇꯦꯖ ꯂꯥꯛꯄꯒꯤ ꯋꯥꯐꯝꯁꯨ ꯃꯦꯟꯁꯟ ꯇꯧꯏ ꯁꯤꯅꯤ꯫ ꯔꯁꯤꯌꯥ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯏ, ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤꯁꯨ ꯃꯈꯣꯏ ꯂꯧꯏ, ꯑꯗꯨꯕꯨ ꯈꯔ ꯁꯣꯔꯇꯦꯖ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯅꯤꯡꯄꯨꯝ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯁ꯭ꯔꯥꯏꯜ ꯑꯃꯗꯤ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯛꯇ ꯌꯥꯝꯅ ꯀꯟꯅ ꯔꯦꯗ ꯆꯠꯊꯕꯒꯤ ꯋꯥꯐꯝ ꯃꯦꯟꯁꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯊꯥꯎꯖꯟ ꯃꯤ ꯆꯦꯟꯅꯕꯒꯤ ꯋꯥꯐꯝ ꯃꯦꯟꯁꯟ ꯇꯧꯔꯦ꯫ ꯑꯗꯨꯒ ꯋꯦꯁ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯀꯔꯤꯅꯣ, ꯀꯔꯤ ꯑꯣꯏꯔꯕ ꯈꯪꯗꯦ ꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯒꯥꯖꯥꯗ ꯃꯈꯣꯏꯒꯤ ꯁꯤꯖꯐꯥꯌꯔ ꯑꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ꯫ ꯁꯤꯖꯐꯥꯌꯔ ꯑꯁꯦ ꯕ꯭ꯔꯦꯛ ꯑꯣꯏꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯀꯦꯞꯇꯤꯞ ꯃꯈꯣꯏ 3 ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯈꯔ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯐꯥꯈꯤꯕꯁꯤꯡꯗꯣ ꯃꯗꯨꯁꯨ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯒꯥꯖꯥꯗ ꯄꯣꯠ ꯆꯩ ꯈꯔ ꯆꯪꯁꯤꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯣꯔꯃꯦꯜꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ꯫